मरुइबा पाउ मथंग चही जनवरी फाउबगी मनुंगदा फूड कॉर्पोरेशन ऑफ इंडिया FCI गे फुल फ्लेज रीजनल ऑफिस अमा लेहलगनी तोइनना डिस्ट्रिक्ट खुदिमकी FCI गोदाउन अममम थमनबा थौसिल पाइखलगनी हाइना यूनियन होम मिनिस्टर यूनियन मिनिस्टर ऑफ कैफ एंड PD राम विलास पासवान फोंदोक्रे अनिरक शुभा मणिपुर स्टार्टअप कन्क्लेव लिसिंग तरा मापन पांथोक्रे लुपा करोड़ कुंट्रा पीरिबा सिसु हेंगत हंदुना तुंगदा अफबा एंटरप्रेन्योर सिंग पुथोकपदा ngamnaba honagani haina चीफ मिनिस्टर एन बिरेन हाइख्रे ngasi fawbada thokiba crime mayam asigi matangda lengakna karishu yengsinbide haina miyamna lobadi langani haina minister biswajin afongdokre amadi maram amasung makhan khul ani ki marakta ungkhatnaba leiri MLA kaisi mafam aduda leiduna miyamga wari sanakre Krumzari Times of Manipur News meng tabiri bapuna pu Elizabeth na taramna uchari hauzik miyam da pau sandok na pizari Mathang chahi ge January fawbagi manungda Food Corporation of India FCI ge full fledged regional office ama lehalagani loinana district khudimaki FCI godown amamam thamnaba thausil paikhalagani haina Union Home Minister Union Minister of CAF and PD Ram Vilas Paswan phongdokre wafam asi ngasi classic grand gi dynasty hall da pangthokiba paw gi mifam amada mahakna phongdokhibani mahakna makha taraduna ngasi pangthokiba North East State singi review meeting amada FCI gi thabak thoram sing PDS computerization work and land procurement amadi atai atopa hiram kaya da khanaki meeting aduda anoba food storage depot sing sanaba lam yengsinba depot sing storage capacity utilization implementation amadi national food security eki allocation sing mafam amadi matam chana fanghanaba khanaki pumnama asigi marakta FCI gi depot online system ama akhanana amadi athuba matamda North East State singda thamnaba khanaki For last 5 years not a single paisa has increased in rice in wheat or coarse grain or even kya kehte ki sugar and I have asked my officers that whatsoever, if I will have to go, just suppose regional office, we have not opened in any other states, only in Manipur and full-fledged. So I have asked my officer that we should do whatever we can do. So rest be sure. Paumi sing na hangba wahangi paukhum piraduna National Food Security Act ki makhada state singi pham thokpa cheng hawai sing ngasi fawbada lairaba singda leptana fanghali chahi manga chupna chalairakpa sida NFSA gi potlam singda ngasi fawbada mamal hengatri National Food Security Act ki makhada chanaba cheng chak marang kaina lei Luribadi thamfam leitabagi awaba sini karigumba ministry na plan tawriba storage masing hengalaba tungdadi hairiba khudong chadaba si koklagani haina mahakna makha takhi CCPA कंज्यूमर प्रोटेक्शन अथॉरिटी उसमें देरी नहीं होगा केस करने की जरूरत नहीं होगी जो शिकायत करेगा डायरेक्ट रेड करेगा वी हैव फिक्स्ड 1 जून 2020 one nation one ration card within 3 months we are going to have all these 14 states one nation one card no state should be left Manipur lenga ki planning department sinduna anirak shuba Manipur startup conclave lising ni taramapan ngasi konung mamangda leiba city convention center da pangthokrai North East State singi manungda startup policy ki makhada naha oriba entrepreneur singna mangzin thaba state ama ohenaba ki pandamda mamang chahidagi hoduna pangthorakpa program gi makha tarakpo oina ngasi pangthokliba thoromaduda entrepreneur support scheme amadi revenue gi punna miyoi kunthra nipanda Bank of Baroda amadi State Bank of India gi maikai loan sing yenthoki ngasi gi thauram asiga mari leinana Manipur gi miyam khudimakka lenga ka leinaba mari hengat hannabagi pandamda MyGov Manipur koba project amasu chief minister na launch sokhi thauram adugi athoiba mithunglen oikiba chief minister N Birena mamang chahida project asigi makhada thada khiba senfam singna miyam da amadi entrepreneur singda piriba kana basing asi yenglaga angak pafawi handaki face asi miyam da kana ba kaya piga da baga loinana Manipur da tauri haibada thajadraba project kaya marum yauragani hairiba
ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯉꯝꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯗꯤ ꯃꯁꯤꯗ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯉꯝꯒꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁ꯭ꯇꯥꯔꯠꯑꯞꯀꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 60 ꯄꯤꯔꯤꯕ ꯑꯁꯤꯁꯨ ꯍꯦꯟꯒꯠꯍꯟꯗꯨꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ सेवा सप्ताह है ना मागी वन डे खक बर्थडे पांगथोपगी महूर्त अखोई एंजॉय तोबगी महूर्त डांस तोबगी महूर्त मान हप्ता अमा मतम लौर कांदा सेवा तोबा लेइटलारगा ब्लड ई पीदना अवाना सिंगी ऑर्फन सिंगदा करीदा येन थोकतना अनाबगी लायेंग बतम तौरीसे सेंस अमखक ह्यूमन टच ह्यूमन सर्विस इज मोर इंपोर्टेंट मसिदै द फ्लैश सिस्टम से कोई चलोर कांदा लेइरिबा एग्रीकल्चर लैंड से कलहोद्रदिबा अखोई फरक तानी लमजु लोइना लबुक मयाम से लोइना इनक्रोस रोगा लबुक मयाम से लबुक लेसलत्रे फौगी प्रोडक्शन से कोई सही कुनिंगी हंदरा इनेब फौर सेंगो लेतरदी मसाना तंगक पुताबनी अदुना अखोई एग्रीकल्चरल लैंड कन दरकार ले थबक फंगदबगी अवाब लेरिबसिंग एंटरप्रेन्योरशिप अममना मी तरा थबक पिरमबदो मी निफु दई हेंगप्रंगंबा मी निफु पिरमबदो सामदे हेंगप्रंगंबा अदमाय तरोकांदा मणिपुर से अफबा खुनाय अमा वहेन्नबा Don't get disheartened. You may have lots of problems, but we are here to help you out. Build up your build up your industry in terms of this honorable CM has been very accommodative, and we are all of us are there. In terms of your expansion, if requirement of land, requirement of capital, etc., we'll be there to help. We have been able to provide to you. I tell you, you are very lucky. When I was at your age, we never had this opportunity. Today, the horizon is so much open up, and your choice of your career is so much. Believe in what you are doing, because the best thing is to be your own master. That is what. ngasi fawbada thokiba crime mayam asigi matangda lengakna karishu yengsingbide haina miyamna lobadi langani masina maram oiraga akhoi masen gi marakta mateng pangnabagi mahutta achoba nungainadaba ama tholakpa yai haina works minister thongam biswajina fongdokre wafam asing asi GM Hall da Women Against Crime na sinduna pangthokiba kumja lisingani mapandagi lisingani tara mapan fawbagi manungda minungsi leitana hatok pikraba lamda masigi iche ichal singi mafamda haikat leikat tambagi thoramda fongdokibani mahakna makha taraduna Crime Against Women na lokhalakliba thongdang sing asida saruk yaba oina miyam punfam center ama hangbiyu victim gi family singda mana haizaba khutsa haibagi thabak तौहनसी मधुदा चंगबा खुदिमक लेंगा की माइकैदगी मतेंग पीगनी हाइना मिनिस्टर बिसोजना मखा ताखी अदुबो सरकार के लेरिबा आइन के थोंग लाको मतम द मियोय बसे आइन द चंगक पमी नत्र आइन मना हेक केस लौखिबो मतम दा अखोना माबो हेक्ता हालुबो यादबा फारसी तोरबो यादबा मधुदा पेदबगी खोलाव लाखदुनेबा अदु कोई सरकार द तोइना कमाइन तोरगे हेना फगनी हाइबा अदुगा अखोना पिनिंगबा फारसी तोबा हाटपा तुपा हाइबदे आइन के थोंगदा यावदबनिना अदु थागलगलेबा केसतुगी मागे डिग्री की मतुंग इन येंगाकांदा माजे चाही मंगा चाही तरा पुंसी चुपगी फादोकपीबा हाइबसे लैबनिना मसी खितंग अखोई लेरिबा NGO की लेरिबा पुनमक सिंजे मणिपुरदा लेरिबा पुसमुगिसना अखोई ज्ञान तामिनबम चंगे सेनापति डिस्ट्रिक्ट की मनुंग चनबा मराम अमसुंग मखान खुल अनि की मरक्ता लमगी वाहौदा उंखनबगी थौदोक थोखरबा मतुंग थासिगी तरा तरेता मखान खुनगी युम कया मई थादुना अमांग अता थोखलंबा दुना मरम ओइरगा खुन अनि की मरक्ता ngasisu उंखनबा लेरी मणिपुर लेंगा की माइकैदगी मखा ताना पामदबा थौदोक सिंग थोक्तनबा खुल अनि अदुदा CRPC की सेक्शन 194 चलाइरी अमरोमदा MLA काईसी मफम अदुदा लेदुना ngasi मफम अदुगी मियामगा उनदुना वारी सानखरे अदुम ओइनमग हौजिक फावबगी ओइनदी पामदबा थौदोक सिंग थोकपा लेत्री आइना थिंख्रबा लालहोबलुब KCP NRFM gi maru oiba thomi ani ngasi Bisnupur Police Commando gi kangbu amana ngasi numit yungba matung pung ahum rom tarakpa duaida Imphal East gi manung chanba Pangai Bazar dagi fare hari faraba cadre sing adudi pungdongbam makha leikai dagi wangkhaimayum Sanjoy Maitei chahi nifu taruk apokpa leikhidraba wangkhaimayum Ibobi Maitei amadi Andro Laitan Pokpi dagi Chingakham Subhas sahi kuntaruk apokpa CH Shana Tomba Singkawi hari
पुलिसगी फंगबा पावगी मतुंग इन्ना आइना थिंख्रबा लुप असिगी मियोय खरा इम्फाल ईस्ट की पांगई एरियादा चथोक चसिन तौरे हाइबा अकंगनबा पाव अमा फंगबदगी बिष्णुपुर डिस्ट्रिक्ट की एसपी प्रियादर्शनी लाइश्रम की इंस्ट्रक्शन मखादा बिष्णुपुर कमांडो ओसी बी लुंगथांग बाइफैना लुचिंगबा कमांडो टीम अमना इम्फाल ईस्ट कमांडो की मतेंग लोइनना पांगई बाजार की चिंगनबा मफम सिंगदा थीबा हुंबगी थबक चथबदा हाइरिबा मियोय अनि असि फागलकपनी हाइरी फारबा वांखैमयुम संजोय मैतै इं लिसिंग तरा हुमदोइदा लुप असिदा यावरक्तुना इम्फाल अमदी बिष्णुपुरदा लेबा कारबारवाला सिंगदा किहन खंगहनबा अमदी सेल खाइबा मियोयनी हाइरी अमरोमजा चिंगाखम सुभाष हाइरिबा मियोय असिना इं लिसिंग तरा मापनदा लुप असिगी संजोय कौबा अमगी खुथांगदा लुप असिदा यावरखिबनी महाकना हाइदोरकपगी मतुंग इना मखोय अनिमक लुप असिगी लुचिंगबा डबलो एलाइस मचा कौबा अमगी कमान मखादा तंपाकी डिस्ट्रिक्ट मरीदा ऑपरेट तौबनी हाइबा खंगबा ngamle हाइरी ngasi bebisna misiga mari lainana semkhiba JSina thau ground da mifam pangthoknaba honabada Manipur police ki kanguna tankhaiduna mifam pangthokhan khidre mifam adu district administration gi ayaba lowdana pangthoknaba honarambani haibagi tankhaibani hairi adumakpu Imphal West ki mafam amada paumi singa unabada tongan ba warep kaya lawre haina JSina lokthokhrei ahan ba warepta mifam pangthokhan gidaba adu akanba mawongda condemn tawi loinana JSina matam khara lepluraba khongsang amuk hana nauna hoba Manipur ki MLA Humfu MP Singh amasung political party khudimak unaduna Babysana ki matangda achimba wayal fangnaba taksinba poster campaign loinana laikhidrabi Babysana gi mama nabi singna numit khudingi Babysana gi mafamda ikai khumnaba haina su warep nakrei pau ki marthana atenba brema lawsari Coil Green, India's #1 genset brand by Kirloskar Efficiency Integrated is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862 566601 or 038524520011. Authorized dealer, Kirloskar Gensets. Rotary Club Imphal RI District 3240 is organizing a sport fanting competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10:10 am and ends at 11:40 am. Prizes are first prize ₹5,000, second prize ₹3,000, third prize ₹2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates. Maitai Singi Puari ga sagon aduna laklaba mafam ama oiriba sagol ban Thangapat ta leiriba the Thangapat Restaurant and Departmental Store ngaihak awaba pothafam ama oibata natana restaurant manung da yaujariba inbuilt departmental store da adom gi household items sing su phangbiragani. Veg amadi non-veg ki menu items sing na adom gi taste bud pu satisfy oihaliba menu items sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store. Break imatong dataram nokchari Wangjing Tentha Kendra Building and Other Construction Labor Union Asilaga ngasi Kendra sigi manung chana leiba Khongzom Kaithelgi mipun sangda labor card ki matangda miyam wakhal taminaba amadi khangalaba register tawraba labor singda labor card sing genthopagi thoram ama pangthokhrei ngasi ki thoram aduda Manipur Building and Other Construction Worker Welfare Board ki chairperson su oriba Sekmai Kendra ki MLA Haikham Dingona athoiba mithunglen Wangjing Tentha Kendra ki MLA Paunam Rosena Thoramapu amadi Wangjing Tentha Jila Parishad ki member KH Manisang amasung MBCWB gi register officer Laikhuram Ibom Chana akhanaba mithunglen sing one saruk yakhi Thauramadu wangang bada H Dingko na hai sinmi singi yafa thaurangi damakta lengak na paikhaliba scheme asigi kanaba mipum khudimak na lominasi asigumna labor singi yafa thaurangi damakta paikhaliba si scheme asigi card sabada niyam sumna sabiyu ai yimigi amadi mikhalgi yenglaga cards sana bahona biganu ain gi wangmadani haina wafam thamki
Tungda Khangalaba register Tauraba Lever Chahum Yankhaida Manipur government ki Lever department apiba Lever car sing yentokhi. Tamenglong district in Nungbada Chingi Chil Inau Singna National Highway 37 da Jeliba Gari da Puba Pochai Sing Chingthaba Amadi Sel Khaiba Lepiu Haibagi Matangda Ngasi Jiri Ima Kaithil Chaukat Thauranglu JIKCTL Jiribamna Sinduna Jiri Kaithil Manungda Wakami Phamkrai Mifam Aduda N Kuman Lay General Secretary JIKCTL Jiribamna Fongdorakpada National Highway 37 da Cheliba passenger gari singda Jiri Kaithil Fambi Ima Amadi Chilinau Singna Infarom daki Pochai Yona Bahaiduna Mayo Macha Khara Khara Hapcha Basida Chingi Lalhoba Naharo Singna Nungbagi area da Tatuna Sel Lupa Chamga Rom Amadi Pochai Chingthabasi Hapta Ama Suzalakle Aduga Makhoi Tamenglongi Miyoi Singna Purakpadana Athingba Amata Leitana Lakpasi Jiri Kaithil da Pofam Famliba Yamna Yaningde Masina Chingi Ichilinau Singa Aikoiga Nuksinana Lainariba Mari Asi Tadat Nava Honare Hiramasigi Matangda Mari Lainaba Singna Meeting Changbi Yuhaina Government Ki Pukning Chingsinke Passenger gari da hablaga Gujarakpada Nungbada Laiba Chingi Naharol Singna Sel Loba Amasung Pochai Chingthaba Sijibam da Laiba Pofam Pambi Ima Singna Jamna Thamoi Chungna Nungayade S. Susila Devi President JIKCTL Jiribamna Hakibda Jiribam Asida Pofam Famduna Hingzariba Ichil Inau Mayam Asina Infarom Dagi Pochai Khara Khara Putoraktuna Yonjariba Sida National Highway 37 Gi Nungbada Leriba Lalhoba Naharo Singna Tatuna Sel Loba Amadi Pochai Chingthaba Tauriba Si Yaningde Thingziliba Khongthang Asi Handokpiyu Karigomba Handoktaba Tarabadi Miyam Pulaga Akanba Khongjang Sangsilagani Haina Fongdokhi Put Masa dagi Paisala Udane Sana Pisa Kaidana Awaba Piriba, Namsangla, with the passengers in the disturb Toriba, Sea, Hongom Handokyu, Masina, Sumakata, Torpataragadi, Akoi, Simita, Sina, Nusina, but you can't keep a sui. Adukai the never seen you, Nusina Hanagi, Nusina, but do Tambu, Aduga, Karigumba Masina, Hongom Handokabadi, Bakata, Katana Punjang, Makan Makaka, Yamarungi, Quina, Wayaba, Junction of Chilakani Haina. Mifam adu da saruk yakibi Kaithil Fambi Salomi Rongmai Namdoilong na Fongdorakpada Aikhoi Mayam Asi Jiri Kaithil Asida Punna Pochai Yonminaduna Hingminari Bani Pochai Yonba Singna Imphaldagi Bora Macha Kara passenger gari da Puhalakpada Miyoi Kangbu Kharana Thatuna Lupa Chaunga Loba Si Lepiu Aikhoi Ensang Napi Sing Yonduna Hingjari Bani Haina Fongdokhi Kari party nara tax bura ama ani da lupa sama lising ni base eko hingbang amdre adugi mi mayam adu tauda naba khara yengbiro haibase eko mi mayam pamba khatani nupi mayam si pamba makai ko jom bangak tane sang na pi dagi hingraga zolaga hingbangak tane ko Bharat ki Prime Minister Narendra Modi ki Humfumapalak Shiba Mapok Numit Thauramga Mari Leinana Voluntary Blood Donation Camp ama BJP Tamenglong District na Sinduna Janims Blood Bank da ngarang pangthokrai BJP ki Thaumi Singna Blood Donation Camp aduda saruk yaduna idan tawki Blood Donation Camp aduda idan tawkiba singi maraktagi BJP Bishnupur District General Secretary su oriba Social Activist Sanjoy Ahanthemna haibasi miyobigi punsi kalliba mamal yamba posak amani piba ngamjaba sikidamak chauthokchai mamangdasu 12 rak voluntary donation tawkrai makha tanasu pikigani haiki Thangta Federation of India ki midyeng makada Huye Lalong Thangta Association Manipur na sinduna numit mangani chathagadaba Thangta ko singi training program ngasi Khuman Lampak Sports Complex da laiba multipurpose indoor hall da hawdokrai training program asi Ministry of Youth Affairs and Sports Government of India ki Khelo India haiba khongthang ki makada pangthokpani ngasi dagi hongthokiba training program asida Manipur amadi mapan ki state singdagi punna thangta ki course chamaga ama saruk yabaga loinana expert singna course sing asibu takpi tambigadori pangthokliba training program asiga mari leinana Thangta Federation of India ki technical chairman Huidrom Prem Kumar na Thangta ki course singda makhoi gi leizariba wakhalo sing aduki mathakta technical yu oiba anoba wakhalon sing pinabagi pandamta pangthokpani
Masana asigi makhada sanaroi amana fangfam thokpa khudongchabasing fanghalaktabana atopa makhalgi masana da changkhiba kaya thoktabana te hiram asida sarkarna akhanaba thorang pakhathaningi haujikti national ki thakta sanaba khak natana international ki thakta world thangta championship pangthoktuna masana asi hena masak khangba hengalakli Amaromda masana asi semi recognition PB baga loinana sizinagada ba khusu khulai sing leina ba honabada leingak na mating pangbirak pa si thaganingai ni nongma nongmagi chakholakliba masana asibu sarkarna ehenba mityeng changbiduna Olympic ki thakta pukhatna ba hona haningi haiki khoi gi thangta bu sak pura khangbadi natraga semi oina khanga kan da financial assistance ga khar pibidna si tawro haidna yana free phengda akoina corruption ga nataba free pheng moina gawra noi si develop taw na har ko se bharat sarkar gi recognize tawgi mafam do yana naksal labane na ina khanjai honorable chief minister amdi manipur sarkar na khangbir kanda adudi akoi indigenous game yokhat kene na sai lawbi ribdo lawbiramnina thangta sanariba ngasai national international sanariba mayam jingse ngasai gi sak khangbir kanda thabak changda sahi komthok piu amadi masibu sports ki kota mar yahon biu haidna honorable chief minister da aina akoi gi thangta federation of india gi maikei dagi manipur state ki miyam gi thangta nungsiba miyam gi maikei dagi hana nolok na khuromjari Ngarang numidang Thobal amadi Lilong Police Commando ki kangbuna tongan ba mafam dagi yungang amadi yungau gakona na miyoy ahum phagat pangamkhre thodok sing asigi matangda police gi fangba pawgi matung inadi nupi police yawba Thobal amadi Lilong Police Commando ki apunba kangbuna chingkham kabui village ki akoiba mafam singda chathakiba drive da yu sungfam kaya thugaiba ngamkhibaga loinana miyoy 18 yungau liter lising amaga chaniga chat Humpudra Tariat Amadi, yu sungbada sizinaba polam sing fagat pangamkhre hairi. Amaromda Thobal Police ki kangbunasu charangpat maning lekai degi nupi ama yunga wakana na faraba nupi adugi maming soro khaibam sundari chahi nifuhumdoi mapuroiba herojit kawi lekai adumakta tagini fagalaba yu sing adu excise department ta khusinakre hairi. Chairak sida ngarang numidang pung nipan rom taba matamdasu tentha khuno makha lekai da leiba moirangthem Subha Chandra chahi yangkhai humdoi apokpa lekhidraba yumjau koba mioi amasu yungau liter kunithoi ka kona na fare hari Imphal East District ki Khetrigauda Nisa Lalonba amadi sizinaba thingnaba akanba khongjang sangsiliba Yungkhaibam Athletic Development Association YADA gi thomi singbu maikai adom gi Nisa Lalonba mioi kharana Hat kani haiba yauna akia khang pirakpabu YADA gi maikaidigi yaninda pa phongdorakli ngasi Manipur Press Club ta pangthokpa pawgi mifam amada yada gi General Secretary Aribam Aziz Khana Nisa Lalonba amadi chaba thingnaba changsiliba khongjang ngasi gi mayokta karwar asida yauriba mioi kharana masagi license gun sizinaduna hat kani haina ki helakpa si laibak thibani khunai asibu Nisa gi ipaktagi kanana ba honabada mateng pangbagi mauta aki akhang piba amadi punsi temsingna rakpa si taraina lode lengak na hairiba mioi singa sida karamna license gun issue tawribano pumnama asi chief minister loinana mityeng changbiduna matik chaba thabak lokhat piu loinana Manipur police na lokhat fam thokpa action lokhat piu haina lengaki pokning chengsinki Khetrigau Mamang Lekai Muslim Chandura Development Organization ki Secretary Aribam Ongbi Thoibi Sanasu Saruk Yakhiba Paugi Mifam Aduda Azuz Khan Makha Taratuna Nisha ki Mayokta October 3 Yadana Sinduna Khetrigau daki miyam ki oiba achoba khongchat amat chatka dauriba asida lamdam asigi miyamna saruk yabiyu amadi afaba tinjang kaijang daba khunai ama semnaba honabada puna thongtang lomina si haiki ekoi Manipur pumbagi oina drug ki mayokta Khetrigau dagi lamtharaga ekoi mass rally ama chacha dauri hairiba rally asida tongan ba department gi amadi Manipur da laiba civil organization sing chhatra gi sangstan sing tongan ba lup kaya ga pullaga ekoi chacha ga dauri hairiba rally ase chattana ngai gi thugai na ngai gi ekoi da ngasi maksu tawrakreba rally se sin kragadi agent sing sigi makhut masa se tek patare moi ge business line se thuk khiba tare na moi adugumba ma khannaraga moi geng khupu ma puraga silak pa plan ne aduna masida honorable CM na yam maru oi Khetrigau da tawri se na khanbi re hara kanda ekoi gi sigum laba drug of war changsaliba sida akanba miyeng changhaninge Ngarang numidang dagi ngasi ayuk fawbagi manungda tongan ba mafam anida mau amaga leisabi amaga thauri anduna siramlei thodok sing asigi matangda Tom TV na police dagi fangba pawgi matung inadi ngasi ayuk pung 3 rom taba matamda Langthawal kunja mayai lekai da mau ama thauri anduna siramlei
Laikhidrabi mau adugi maming Haikrujam Ombi Sanatombi Chahi Nifumanga Mapuroiba Samananda Kawi Mahak Rims Hospital da Laikananaba Pukhalaki Adum Oinama Hospital Yorapa Matamda Doctor Nasina Purakpani Haina Imung Manungda Kanghalaki Bani Hairi Nakalamaromda ngarang numidang masagi chahi taranipan rom surabi leisabi ama masagi mayumda thauri yanduna siramlei laikhidrabi leisabi adugi maming ningombam Merina Kawi Naurem Thong Samusangdagini Makhoi animak kari maram ki tamak thauri yanduna siramlibano haiba chapchaba khangba ngamdri Chayol asigi oiba Mau Kaithel ngasi Youth Welfare Club Malomga Mau Kaithel Organizing Committee ga khusamnaduna Malom Bazar da phamkhrei mamangdagi ngasi na hena Mau gi pothok sing puthoki miyamna Mau gi anau apen sing pamna leinakhi Youth Welfare Club Malom ki maikaidagi Mau dagi leikhiba Lakhiba ichil inau singi chaklen amasu sinduna punna chak chaminakhi thoram aduga mari leinana Youth Welfare Club Malom ki Vice President Laisham Nobona Maihoron dagi khundamina duna laklaba chingmi tami ani ki marakta Mau Kaithel asina hena achekpa mari purakpa ngamlagani haiba yauna wafam kya phongdokhi bai malom da su amtang khamjike ana haija busta ha ro ya bekra bai kala na sinjaba sinjaba koina kalabna ari do thok chakna jagi koina moi hegla koda koina putere makhaya noi da breakfast isa hai ko matunda koina putra muthai tara koda koi lunch break sia koi kala na free da koi snow sinju nuksinaba koi nuksinabagi mari koi khul anthodi khul anthoi habagi koi thimjida koina hari snow sinju nuksinana chingtam nuksinabagi mari do porang na gujemaka koi white dog sikala sinjabani Dealing with the past way forward for peace building and reconciliation process abatemda nomugoiba community leaders singi workshop ama United NGOs Mission UNM Manipur amadi People's Resource Development Association WPRDA Bisnupurna khusamnaduna PRDA gi Bisnupurda leiba conference hall da ngasi pangthokrai workshop aduda PRDA gi President Aish Santi Secretary L Suranjoy Assistant Secretary Dr H Roman Treasurer Urmila Begum na athuba mithunglen sing oina saruk yakhi workshop aduga mari leinana PRDA gi Secretary L Suranjoy na lamdam masida khundaminariba kanglup masal gi marakta wakhal tanadaba kayana mamangda pamdaba thongtok kaya thokibaduna mangjari basi hingminariba aikoi masal khaktani maram asina aikoi masal amaga tengbang naraga punna chakhat minanaba kanglup ki luchingba sing punna wakhal taminanaba pandamda thauramasi pangthokpani haki knowledge kara koi khana nengaba zakalagi taba domestic violence karino amasung kamai masung akona understand to minata zakalai amasung madu hana ba kan brahma wakhalwan amadi akoda leibam thokre ham singma maps khana bonsa Thoram aduda Imphal East District ki One Stop Center Wangkhaigi Center Coordinator Latarani Takhelambam UNM Manipur ki State Coordinator Boipu Koirengna Resource Person oina Peace and Communal Harmony amasung Violence Against Women haiba hiram singda wangang duna hiram sida lakliba mioi singa kupna khanani nakhi Manipur ki tongan ba mafam singdagi lakpa community leader singna thoram aduda saruk yakhi Institute of Cooperative Management ICM na sinduna Lamfelpata Leiba Office asigi conference hall da numit humni chupna chatharakpa Developing Packs into Multi-Purpose Society haiba program ama ngasi loisinkrei loisinbegi thoramadu da Veterinary and Animal Husbandry Service Manipur gi Director Aisawa Singh ICM Imphal gi Director Dr N Ranjana Devi amadi Manipur State Cooperative Bank gi Deputy General Manager L Angawba Singh na maruiba mithunglen sing oikhi ngasi gi thoramadu da athoiba mithunglen gi role piraduna ai saubana Manipur gi tongan ba mafam dagi laktuna yauriba program asigi outcome phajagani khali masida fangliba kana basing asi moi na yum hankhraga yumda amadi leikaida leiba mioi singda santoktuna punna khanamina ganaba honasi haujikti leingakna lomi amadi sasan loibada kana ba kaya supire masi punna wakhal taminaduna kana basing asi lobiyu haki si lakpiri ba mayam sigasu toxic koi pullaga koi khanna be ai beng ma khangna je ai account sida hanje da bonda ina san khadoi jage bok le jage khadoi jage ha man pb ge ha scheme ma sarwa ha kamai do be ro ai ni sinba sai account le beng sing le bi ga su koi lakpiyo koi department lakpiyo joint planning na ma do de no le sarwa pen ha ba kami
मा उन्नत सोई उन्नत सुम कुछ काय दी संग द तौर मसीदा मसी स्कीम अनि सुमा जुजे पेटा रनिंग होना कोई लेगी Paugi Martha Natin Babre Amamulosari. Sup, rock and rollers? Girish here from Girish and the Chronicles. Hi guys. We are postponed. Hi everyone, we are Soleh sir. Hi, we are Innocent Eyes. Hi guys, we're Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Canback Industries की Thamaban DM College Western Gate की मायूक नवद लेवा Can Enterprises Showroom की Opening Ceremony लाखलेब September कुलमाथोई लिसिंगनी तराग मापंदा पांथुक चेरगनी Opening Ceremony ऐसी का मरी लेना Canback Photo Contest हम सुख थमजरी Contest ऐसी आहान मना लुपा लिसिंग तरा अनी सुमना लुपा लिसिंग मंगा अदुग अहुम सुमना ना लुपा लिसिंग अहुम थमजरी सरुग याबेनिंग बसिंगना हाइडबन नुमेनेसी की पुंग मापन फावदा लेथो पिरगलगा Canback Industries की Canback अममम पायरगा Photo Session अमा पांथुक चेरगनी हाइरिबा फोटो सी Canback Industries की Facebook page ता अपलोड तौरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मनासी पिजगनी Break rimatong da taram nokchiri makhatawa pauda IGAR Saukna Sinduna ngasi Khuman Lampaki Balbavan Indoor Stadium da ex serviceman gi rally pangthokrai thorom adugi saruk ama oina ex serviceman singda khudol pot kaya tamki thorom adu da saruk yakiba Assam Rifles gi Lieutenant General Sukdev Sangwana Assam Rifle gi personal singna mama laiba ki damak thawai fawba pamu balaitana kathokli amadi lamkhai ngakpada achoba thongdang lauri asigum laba kathokpaga loinana thabak tawrakliba thabak tagi potha khraba ex serviceman singna lauramba thongdang sing na kaufam thokti haki जब रैली हो हम ये पता करें पिछली बार रैली हुई थी और इस बार उसमें क्या काम क्या हुआ तो हमें बताया 28 अप्रैल को पिछले साल जो रैली हुई थी उसमें आपके 207 ग्रीवेंसेस आपने इंक्वायर्ड है और मुझे खुशी है ये बताते हुए कि IGAR साउथ ने वो पूरे 207 ग्रीवेंसेस रिड्रेस किए Palel Amadi Irengban Gram Panchayat ki elected Jila Parishad member Pradhan Singh amasung member Singa Loinana Kakching Police na punna khusam naduna pangthokiba mifam adu MD Nazimuddin Upa Adaksha Kakching Jila Parishad amasung Victoria Yengkhom MPS anina thoramapu sing oina saruk yakhi Sora area da club association organization amadi Anjuman gi luchingba singna saruk yakiba mifam aduna mayai kaba chinjak drug thingnaba committee ama semkhi Mifam Maduna Sora area da mayai kawa chinjak drug sing yonba amadi chaba thingnaba Kakching Police ka punna khusam naduna amato oina honaminaba Police ka mayai kaba chinjak ki mayokta chatharakpa drive khudimakna committee na police ta angamba mateng pangduna Sora area dagi mayai kaba chinjak pumthing thingnaba honaba haibana chingba tongan ba warep sing lokhi hairi mifam adugi mapu oikibe Victoria Yengkhom MPS SP Kakching na mahaki warol piraduna hai Manipur ke Chief Minister Nongthombam Birena war against drug haiduna Manipur dagi mayai kaba chinchak sing maru fangna muthatna bahona biri CM gi pauktak matung ina police na su mayai kaba chinchak drug sing fagat pagi thabak kaya chathari karigomba matamda police na mayai kaba chinchak faba changsil lubada mafam madugi miyamna police na maral leitaba mi faduna Funaba honaba malhanbiba police ta onsinduna attack taunaba honaba attack tawbiba kaya ama thokli masigumba kaya ama thokpana police na drug fagat naba honabada khuro hek thanghali masigumba asi thoktanaba miyam gi mateng asi yamna mathok tai haiki yamna well disciplined well educated ko mayam mana maximum oira bani hojiti and police constable legi oigera adigi to the higher rank 6 yamna
aware oiraba sensitive oiraba group ama oire aduna akhoi drug drive se mamangai gi mong gi natabida hojiti yamna phajaba mong na changminaba yayin khali Haukiba kumja lisingni tara nipan ki September tang tara mathoida Manipur lenga ki Haksal Minister El Jantakumarna Thobal District Hospital da hangdokiba layong yangkhai humdoi lemna test tauba yaba KRSSNAA Krishna Diagnostic Center asida tauriba thabak thawong asi lamdam asigi miyamna penadrei Maharashtra gi Mumbai da base over company asigi makhada Kangla Diagnostic Center na chalaiba Diagnostic Center asida leiriba staff singna test tawbagi result matam chana pibidaba tawgadaba test ki machine yade haiduna test tawbidaba leiriba staff singna lemna test tawribani haiduna patient singda wangang sangang ludaba kaya sizinaba kayana patient singda nungaitaba pokhalle haina patient gi kangbuna phongdorakli thawdo asigi matangda pendaduna ngasi patient gi seva lakpa Kangbuna District Hospital da irang hokre loinana hospital asigi medical superintendent unaduna patient singna thengnariba khudongchadaba sida mityeng changbiyu haina wakatkre thawdo asigi matangda center asida result lawba lakpa nupi amana phongdorakpada hairiba diagnostic center asida leiriba miyoi singna chang naina kadaba yadaba machine sing matam chana semjindaba asigumba thawong kaya asina test tawbagi result matam chana pibidre Result ama longnaba honabada hapta ama hena changhanduna patient singda hena wahalei maramaduna mari lenaba singna hiram asida mityeng changbiduna miyamna thengnariba awaba si kokhanbiyu haina lenga ki pukning chingsilakli la o haiba numisida la aga matam sana ju pibidre aju moi di staff singdu nganna karaktre ngai ba ya basunga halle aduga amu hayeng la o hangsi la o na matam bi thoga sumai tawze akoi patient singda awaba mayam le sigi adagi ultrasound CT scan ke kari medicine lai doctor lai tiana sijo mapanda private loi tawre la ra basing khudong sa da basing ju loi wa hal Directorate of Environment and Climate Change Manipur gi mityeng makhada Manipur University Central Agricultural University CAU amadi National Institute of Technology NIT Manipur ga punna khusamnaduna Climate Change Perspective in Manipur haiba hiramda ngarang dagi hauduna chatharakiba research policy workshop ngasi loishinbagi thoram Hotel Imphal gi Sangai Hall da pangthokrai Climate Research and Government Policy haiba hiramda pangthokiba workshop aduga mari leinana Directorate of Environment and Climate Change ki Director Y Navachandrana ngasi gi mirolna climate change pu taraina loba chumloi lamdam asida nonglik na tabana maram oiraga low panba yadriba asisu climate change ki achoba chaitheng amani Climate change na piriba chaitheng asi miyoiba khunaida ka hena awaba piraktanaba honaba matam oire haiki gedaba khara yohogdaba climate science da karida ahongba keno myam sing theng ngasagi ka hena du sijaludaba kangbudadi unknowingly wabadi loi waminari ni thenglari ni hoji hoji nong chubagi rainfall pattern da Manipur da hoji kanga toktana ansi nong chu da low pan ba yadriba this is also one of the impact of the climate change ansi adu gi pot ngak loina oidoini aduna climate change yamna important orakpa aduna siumaina torokma tamda ngasagi disaster risk reduction ga nan laiba vulnerability di assessment ga na haji Tamenglong da nong chu roi adagi khwai dagi impact laidoi se senapati laini kano laini ga na Chandel laini ga na kano torje past 70-80 years ki akogi record mayam singchi low inter analysis torga prediction 2080 bau aidi short term mid term long term aina khoi predict tawdoi ni loina mak Tongan ba makhal mathel gi chanaba polam kaya fangba Seahawk Food Plaza ngasi Lilong Police Station gi mayok nabada Lilong Police OC Oinam Ajit Singh na hangdokrai hairiba restaurant asida makhal kaya gi chana thaknaba fangli maru oina makhal khudimaki biryani su fanghalli hairiba mafam asida hayengdagi hauraga September 19 fawba special first week bonanjas oina chada kun discount pigadawri Paugi Martha natin babre amamok lozari.
Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana Kangla gi ano food item singi mahok khangla bada ngauroi do kana ulai bi Kangla Break hi matungda taram na ukchari makha tawa pawda tha sigi tara taret ki Assam da Difuda chahi noriba nupi macha amabo namcha namthek laba matung nupi oibigi ikai khumnaba manghan bikhibagi thodokta chenaba mioi ahum police ki kangbuna thiba humbagi thabak chathabda Dimapur Nagaland amadi Manjagi area dagi ngarang phagat pangamkhrei Faraba sing adu Tendong ingti chahi kunmapan Sesong ingti chahi taramapan amadi Birsing Be chahi taramapani makoi ahumgi manungda Tendong ingti ahanba oina cell phone trace tawraga Dimapur gi 6 miles agi fagat laba matung Nagaland town amadi Manjagi area dagi mathang oina fagat pangamkhibani pawasina hai laibak thi haurabi chahi nauribi nupi macha adu thasi taratari ki nungthil pung taranithoi makhai dagi mari fawbagi manungda Difugi basic LP school colony gi area da nupi oibigi ikai khumnaba manghallaga hundoklambani Mahak Housing Difu Civil Hospital da laikanari. Leiba asida mahusana piba thokaningdaba thodok sing thorakpa matamda National Disaster Response Force NDRF na lauriba thodang sing asida hena mapung fahanabagidamag Bharat lengang na kumjali sing ni tara nipanda pukhalakhiba wafam thabakta onthokadori mathang chahida sungsoi soidana NDRF ki nupi personal sing gi oiba anoba battalion mari hanglagani haina NDRF ki Director General SN Pradhana PTI ga akhanana unaba amada phongdokrei mahakna haiki Kashmir Himachal Pradesh Uttarakhand amadi National Capital Region da hangadoriba battalion sing asigi apunba personal masing chaurakna lising amaga chama yangkhai ohena basu khanari madugi mathakta matamga chunaba makhal kayagi khusu khulai sing mati chana thamna basu thorang lokhalagani haiki Yamna ngakpa thodok ama oina security force na akanba section thorang lokhaliba Washington ki Columbia Height manaki lambida masakhang da bakhulai paiba singna mioi taro nomaina kapnambagi thodokta mioi ama sire mangana aruba fibam da laikatnari NVC Washington gi report matung inadi thodo adu thokraba matung police na manak nakpada leiba mafam sing amadi CCTV camera sing yengsinbagi thabak chathari Hauze amuk sanabagi pau phambigani All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School ki playground da August ki tang kuntra dagi team taramathoi na saruk yaduna chatharakliba tara taruk shuba Chandam Inunganbi Memorial Mini Voice Under 13 Football League Tournament isini taramapan gi ngasi final match sanakrei ngasi sanakiba final match aduda KSC Rani Vengna PFC Faitolbu goal ani amada maithiba piduna tara taruk shuba Chandam Inunganbi Memorial Mini Voice Under 13 Football League Tournament ki champion oikrei PFC Faitol gi sanaroi Kaplin Lal Singsona Best Player Trophy fangki Manipur Amateur Boxing Association asenduna numit humni chupna chathagadaba nupa macha amadi nupi macha ani state level boxing championship lising ni tara mapan ngasi Khuman Lampak Sports Complex Boxing Arena da hodokhrei ngasi hanba numita district asingi nupa macha amadi nupi macha kaya na tournament adu da saruk yakhi ngasi nungthil phong kiba pauche singda kari maru ba pau yok khibage habado mayam puna miyeng tamnasi Kanglei Paki Meira Mai Pakpa entrepreneur ma oirabatada Manipur gi economy from phagaran mangongani haina Manipur gi chief minister phongdokrei More ain chanadraba landam ama oibugum tore Border Town Moreda Motor Vehicle Act ki makhada road safety rules sanabangam dre Makhan amasung maram khunda irang leiri Nungba da lalorup amana lalon binipi singi pot chei chingthraga namduna paisa lobagi Jiribam da dharna phamkre Ram Vilas Paswan ngasi Imphal thunglare Pauzel Manipur Startup Conclave hogdokre Manipur gi tungi asa tourism da lei chief minister Victim ehoraba myo singda hingjenaba lambi pibagalena angam mateng pangani Bishwaji Jiribam da one stop center hangdokre
एक्स सर्विसमैन की रैली पांथोखरे पांदम तांखुल फुरुप अमदी उखुल की सक्तम कंजनबा खोंथा उखुल डिस्ट्रिक्ट की उखुल की मियामना मिटॉप चंगलकपदा रजिस्टर तोहंदुना कुपना सेनगदोरी लैंगा के मतेंगसु नीगदौरी चीफ मिनिस्टर ना मणिपुर स्टार्टअप कंक्लेव 2019 होगोखरे मणिपुर दा अहुब लागले मसी मियामननी लैंगा की मथौदी मियाम नुंगाइहनबनी चीफ मिनिस्टर सेंटर की कैफ एंड पीडी की मिनिस्टर राम बिलास पासवान निमिनी घोंचिता इम्फाल थुंगलखरे लालौबना नुंबा फाउना चेलेब गाड़ी सिंह पोट चै चिंथौबा पेंदे मिहात थीना हाथो पिखरबी निपी सिंह इम्फमदा हैकल लेकर तमखरे सेल खरखक पांबगी मी हाटपसी मियोइबगी लेचत नते विश्वजीत कंगला पाव मणिपुर स्टार्टअप कंक्लेव 2019 पांथोक्तुना माई गवर्नमेंट मणिपुर होगोखरे मणिपुर स्टार्टअप बजेट हेंगलगनी सरकार असिना शासन पायरकपदगी सेट असिदा अनोब चैप्टर हौरे बिरेन निमित निनी की खोंजता यूनियन मिनिस्टर राम बिलास पासवान ngasi इम्फाल थुंगलरे तोंगान तोंगान थौदोकसिंगदा भेन थोंबदा अमदी थौरियानबदा नुपी अनि सिरे नुपीदा मियोत मिने जथादुना हापी खरबसिंग इम्फमदा हैकल लेकर तमखरे लोइसिलकपदा मरु पपा अमुका नपिजरी मथंग चाही की जनवरी फाउबगी मनुंगदा फूड कॉर्पोरेशन ऑफ इंडिया FCI की फुल फ्लेज रीजनल ऑफिस अमा लेहलगनी लोइनना डिस्ट्रिक्ट खुदिमा की FCI गोदाम अममम थमनबा थौसिल पाइखलगनी हाइना यूनियन होम मिनिस्टर यूनियन मिनिस्टर ऑफ कैफ एंड पीडी राम विलास पासवाना फोंडोक्रे अनिरक शुभा मणिपुर स्टार्टअप कन्क्लेव लिसिंग तरामापन पांथोखरे लुपा क्रोर कुंथ्रा पीरिबा सिसु हेंगत हंदुना तुंगदा अफबा एंटरप्रेन्योर सिंह पुथोकपदा ngamnaba honagani haina चीफ मिनिस्टर एन बिरेन हाइख्रे ngasi fawbada thokiba crime mayam asigi matangda lengakna karishu yengsinbidi haina miyamna lobadi langani haina minister biswajit na phongdokre amadi maram amasung makhan khul ani ki marakta ungkhana leiri MLA kaisi mafam aduda leiduna miyamga wari sanakre ngasigi oinadi manipuri paw loizare miyang tabiri basingbu amuka na khurumjari